Akashbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Imphal East, Imphal West, Bishnupur, Thoubal amasung Kaching Jilada ngasi ayuk pung 5 dagi nungtil pung 3 phauba curfew komthokli. Tengnokhol Jilada Security Force na khusu khalai kya phagatle Churachandpur Jilada gina miyoi ani drug ka konana phare amasung Tripura Tribal Areas Autonomous District Council ki mikhal gi board haujik thadanari. Imphal East, Imphal West, Bishnupur, Thoubal amasung Kaching Jilada ngasi ayuk pung 5 dagi nungtil pung 3 phauba curfew komthokli. Amarom haujik oirakliba Manipur ki phibam asina maram oiraga mobile internet thinglakpa ngasi ga thana numit 5 ni sure. Sarkar na thokpa cherol amagi matung ina mobile internet ngasi nungtil pung 2 phauba thingani haikibani. Misam hatpa yaningde angang hatpa yaningde haiduna ngarangsu raija sigi tongan ba mapam singda miyamna khongjang sangsinki. Nimidang atheng badana miyamna laikhidraba singi mapamda maira katuna ikai khumnaba utki. Mapam kayada miyamna irang hawrukduna security force na irang laksinaba hotnabada tear gas cell kaya kakhi. Tengnokhol Jiladagi security force na khusukhlai kaya phaba phangbang ngamle. Manipur Police Control Room na thokpa cherol aman hai More Police Station na konba Maujang, Libung, Gomnom amadi Ti Khonungjangi Trai Junction area dagi security force na ngarang magazine yauba 9mm pistol ani IED 12 combat uniform ani yauna atai polong kaya phangle. Cherol asina makhata na hai Churachandpur Jilagi Behingyang Police Station na konba Hiyangtan village dagi miyoi ani drug ka konana phare. Pharba miyoi ani asi jila asigi Bhengnuwam singat dagini makhoidagi sapon cap 95 da hablakpa brown sugar phare hairi. Amarom da Ukul Jila ki Litan Police Station na konba Mongkot Chepu village da saramba bunker 13 ngarang security force na thukai kre. Mapam adudagi empty case 13 su phangba ngamle hairi. Manipur da handak thokiba laibak thiba thokdoksingda laikhidraba angangsinggi photo, video amadi makhoigi akupa marolsing social media da thagalakpusingi mathakta thabak lokhatnaba Manipur Police na kupna yengsile. Police ki paun hai laibak thiba thokdoksing da victim oiraba angangsinggi photo, video sing social media da thagatba asi aina yadaba thabakni. Masi Protection of Children from Sexual Offences Act POCSO lising ani tarani thoi, Juvenile Justice Care and Protection of Children Act lising ani taramanga amadi Bharatiya Nyay Sanhita lising ani kulumdoigi matung ina serak phangani. Maram aduna thagat ki photo video na sing basing athuba matamda kakthat piu amadi makhata na asigumba photo video sing thagat pigano. Hadakta nauna thokiba laibak thiba thawdo aduga mari leinana victim oikraba angang singhi photo video kaya marum social media da lepa laitana upload tawrakpa thagalakpa si lona yadaba thabak thawongni. Masi Manipur Police na yamna pumna yingshili asigumba photo video social media da thadokpa si Protection of Children from Sexual Offences Act POCSO 2012, Juvenile Justice Care and Protection of Children Act 2015 amasung Bharatiya Nyay Sanhita 2023 gi matung inna dandi phangani. Maram aduna asigumba photo video sing social media da thagatpasi makhata na tawbidanaba amasung hana thagatkibasing adu kakthatpinaba mayamda appeal tawjari. ICDS and Cell Chandel na District Administration ka khusanaduna ngarang Posan Rally Chandel District Headquarters da satki. Maximizing brand development in the first 6 years of life haiba hiramda pangthokhiba rally adu Women and Child Development Mantralagi miyang makhada chathariba Posan Pakwara lising ani kuntaru campaign gi manung channa pangthokpani. Thasigi mapaldagi hauduna kulumdoi phauba lebak sinba thungna Mission Posan 2.0 gi makhada pangthokliba Posan Pakwara lising ani kuntaru ki manung channa ngarang chatkiba rally aduda ICDS Cell Chandel gi officials sing Anganwadi workers sing amadi asa workers sing saruk yakhi. Paugi maraktana atenba break ama. Admission open.
CJ Foundation Chalaiba St. Anthony School Sangakphamda Class 11 Science Arts amasung Commerce ta ming channabagi registration lagliba April gi tang 16 ningthaukabu namitagi haujaragani akupa marol gi damak school office ta ayuki pung 9 makhai dagi nungthal pung 2 phawbagi manungda laktuna tanabiyo online registration gi damak aikoi gi website www.santanthonymanipur.org da changbiduna details yengbiyo class 5 tagi class 12 phawbagi nupa macha amasung nupi macha singi matik charaba amadi matamga chunaraba hostel gi facility su fangbigani adom gi angang singi tungi yaifana bagi damak St. Anthony School Sangakpham da admission tawbiyo khudong chaba si lobiho please contact 9413859933 tabiriba pawasi akasbani Imphal dagini Tripura Tribal Areas Autonomous District Council gi Mikhal gi board hojik ayuk pung 8 tagi haukhre nungthil pung 3 phawba thadanagani set kunipan leba district council asigi Mikhal gi board thadanabagi damak polling station lisingama sani yankhai taret hangdokli State Election Commissioner Anurag Sen hai niyom chumna amadi santi oina Mikhal pangthoknabagi damak mapung phana semsare Mikhal asigi damak punna mirep jam humdrahum deina lamba tongnari board masing thasigi tara tareta thigani Mapan Thoram Manti Dr. S. Joy Sankarna UAE da leiba Bharat Macha Singa unakre unaba duda haujik nongchup Asia da thokliba unkhatnaba asigi yenglaga UAE da leiriba miyamgi damak Bharat Sarkarna lokhatiba ngakselgi amadi atei thabak thorum kayagi matangda kupna khanganki Sri Joy Sankarna asigumba chiraba matam asida lamdam adugi miyamna Bharat Macha singi damak honariba amadi UAE Sarkarna lokhatpiba thabak singbu thagatba phongdoke mahaki UAE khongsat asida Sri Joy Sankarna lebak adugi luchingba unadana lebak anigi oiba wapung kayasu khanagani hairi ngasi phongba pawse singi maru oiba pawsingi dama hauji Waikhom Chitradhani leire Chitradhani Thagachari Ibehaibi Trong Laubi Thaudokpu Yaningdaba Fongdoktuna Maike Kayada Khongsang Sangsing Kibagi Pau Relief Camp ta Mukhyamantri Jetpagi Pau Amadi Security Force na Combing Operation Chathabagi Pau na ngasi phongba pawchu singi maroiba pawsing oire Angang ani yauna mi manga sikhibagi thaudok miyamgi khongsang Chatki Tidim Lambi Thinki Haibasina Sangai Express Manipuri Edition gi ahan headline tawre Litan area da operation chathabada bunker mayam thugai kre haiba pawmasu pawche sigi ahan lamai da fongle Trong Laubida mamagi mathada tumliba angang anibu bom pokhai handuna hatkibagi mayokta National Human Rights Commission da wakat kre haibasina huyelan pawgi ahan headline tawre Trong Laubi Thaudoki JAC gi wafam State Force sing na ngak laba matamda lenga ka wari sanaraga hakchang sing lobagi warep logani haiba pawmasu pawche sigi ahan lamai da fongle Chief Minister na Kangpokpi Fauraga Chatluba Matungda Kotu gi Thaupu Basing Pham Thadokpagi Warol Pisina Kre Haibasina Pokna Pham gi Anishuba headline Tauri Pauchi Sida Laikhidrabi IDP Nupi Machagi ex gratia Lupa Laktara Pi Kre Haiba Pawmasu Ahan Balamaida Fongli Sana Leibakta Drong Laubi Thaudoki Matangda Thijinba Leptri Haiba Minister Govindas ki wafam anishuba headline Tauri Chingkhong da leiriba Central Security Forcing State Force na sindokna ba hotnari haibasina sub headline oina piri pauche sida BSF personnel ama hat kraba matungda Pakistan na operation chathakre haiba pawmasu ahan balamaida fongle Ukhrul district ta drone sizinaba thingkre haibasina naharol gi thaudangi ahan balamaida fongle IRB thambadi araibani nungsinaba thajanaba puraknaba hana hotnaba mathau tai haiba CM Khemchangi wafam pauchesi anishuba headline Tauri Internet thingba asina competitive exam thagadaba miyoi singda yamna chawna awaba mayoknare haibagi exclusive report ama People's Chronicle gi anchor column da fongle Kangla Tongpida Kuki Khulai Paibasing Ben Taukre Haiba Pawma Sangai Express English Edition gi ahan belamaida fongle Manipur Melda Chief Minister na Manipur da Santi Puraknaba Amadi Tangdu Laitana Dainanaba Phongdokhiba Maharaj Nursing da Ikai Khumnaba Utkibagi Paw ahan headline Taure Ibehaibi Thagachari Chitradhani Hojik Aroibada Maruiba Paw Amo Imphal East, Imphal West, Bishnupur, Thawbal, amasung Kakching Jilada, ngasi ayuk pung 5 dagi nungtil pung 3 phawba curfew komthokli. Tengnophal Jilada Security Force na khusukalai kaya phagatle. Susampur Jilada gina miyoi ani drug ka konana phare amasung Tripura Tribal Areas Autonomous District Council gi Mikhal gi board hawjik thadanari pawloi jare.